ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯊꯤꯕꯤ ꯆꯍꯤ 14-15 ꯃꯨꯛꯇ ꯁꯨꯗ ꯉꯥꯏꯔꯤꯕꯤ ꯏꯟꯈꯠꯂꯛꯄꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅꯤ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯐꯥꯎ ꯂꯨꯒꯅꯤ ꯅꯥꯟꯒꯅꯤ ꯈꯪꯂꯝꯗꯦ꯫ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯤꯕꯤ꯫ ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯆꯩ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯒ ꯐꯝꯗꯨꯅ ꯀꯣꯟꯊꯣꯡ ꯆꯩ ꯑꯗꯨꯕꯨ ꯀꯟꯅ ꯅꯣꯝꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯅꯤꯡꯊꯤꯕꯤꯅ ꯇꯣꯝꯕꯥ, ꯈꯣꯏꯗꯣꯝ, ꯀꯣꯟꯊꯣꯡ ꯆꯩꯁꯦ ꯈꯔ ꯀꯟꯅ ꯅꯣꯝꯃꯛꯑꯣ, ꯅꯨꯡꯉꯥꯏꯕ ꯌꯧꯗꯦꯕ ꯁꯤꯒꯤ ꯈꯨꯅꯣꯝꯁꯤꯗꯤ꯫ ꯇꯣꯝꯕꯅ ꯍꯣꯏ ꯏꯆꯦ ꯅꯤꯡꯊꯤꯕꯤ, ꯈꯣꯏꯗꯣꯝ ꯀꯟꯅ ꯅꯣꯝꯁꯤꯍꯦ꯫ ꯈꯣꯏꯗꯣꯝꯅ ꯍꯣꯏ ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏ ꯅꯣꯝꯃꯛꯑꯣ, ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯤꯁꯦ꯫ ꯈꯪꯍꯧꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯣꯟꯊꯣꯡ ꯆꯩꯗꯨ ꯃꯌꯥꯏꯗ ꯕ꯭ꯔꯦꯛ ꯍꯦꯛꯇ ꯇꯦꯛꯏ꯫ ꯇꯣꯡꯉꯝꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯡꯅ ꯍꯦꯛꯇ ꯍꯥꯏꯊꯩ꯫ ꯅꯤꯡꯊꯤꯕꯤꯅ ꯍꯣꯏ ꯃꯁꯤꯔꯦ, ꯑꯁ ꯑꯩꯍꯣꯏ ꯃꯁꯤꯔꯦ, ꯍꯩ ꯇꯣꯝꯕꯥ, ꯈꯣꯏꯗꯣꯝ, ꯅꯕꯥꯅꯤꯅ ꯑꯩꯒꯤ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯑꯦꯅꯦ, ꯑꯁ ꯑꯩꯍꯣꯏ ꯃꯥ ꯁꯤꯔꯦ꯫ ꯇꯣꯝꯕꯅ ꯏꯃꯥ ꯑꯩ ꯁꯤꯔꯦ, ꯑꯌꯣ꯫ ꯍꯩ ꯀꯞꯀꯅꯨꯍꯦ, ꯇꯥꯅꯤꯡꯗꯦ, ꯈꯤꯇꯪ ꯇꯧꯕ ꯌꯥꯔꯣꯏ, ꯅꯪꯅ ꯀꯞꯇꯣꯏꯗ ꯇꯧꯔ ꯂꯩ꯫ ꯅꯥꯒ ꯅꯥꯕꯅꯤ, ꯈ꯭ꯋꯥꯡꯁꯤꯁꯨ ꯂꯣꯏꯅ ꯇꯦꯛꯈ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯤ, ꯑꯁ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ꯫ ꯈꯣꯏꯗꯣꯝꯅ ꯏꯆꯦ ꯅꯤꯡꯊꯤꯕꯤ, ꯑꯩꯁꯨ ꯈꯨꯠꯁꯦ ꯅꯥꯕꯅ ꯁꯤꯔꯦ, ꯈꯨꯠꯁꯦ ꯅꯨꯡꯗ ꯌꯩꯁꯤꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔ ꯐꯕ꯭ꯔꯣ? ꯍꯩꯊꯣꯏꯕꯤ, ꯅꯪꯅ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯂꯦꯞꯄꯒ ꯅꯌꯥꯗꯨ ꯀꯥꯔꯒ ꯌꯦꯡꯗꯣꯏ ꯁꯔꯨꯛ ꯈꯤꯇ ꯍꯧꯒꯠꯂꯨ ꯂꯥꯎꯅꯦ, ꯅꯥꯕꯅ ꯁꯤꯔꯦ, ꯑꯌꯣ ꯃꯥ꯫ ꯍꯣꯏ ꯏꯆꯦ ꯅꯤꯡꯊꯤꯕꯤ꯫ ꯀꯣꯟꯊꯣꯡꯂꯣꯝꯗ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯇꯣꯃꯥ ꯃꯈꯨꯠꯇ ꯆꯩꯁꯨ ꯄꯥꯏꯗꯨꯅ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣꯅꯦ, ꯂꯝꯄꯥꯛꯇ ꯒꯩꯗ ꯁꯥꯟꯅꯔꯨꯒꯦꯗꯤ ꯍꯥꯏꯗꯗꯅ ꯃꯤꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯂꯥꯡꯉꯤꯁꯤꯕꯣ? ꯍꯩꯃ ꯀꯣꯟꯊꯣꯡ ꯆꯩꯒꯁꯦ ꯂꯣꯏꯅ ꯊꯨꯗꯦꯛꯑꯦꯅꯦ꯫ ꯂꯩꯔꯝꯃꯨ ꯅꯣꯏ, ꯈꯪꯅꯤꯗꯣ ꯃꯁꯤ ꯅꯨꯄꯥ ꯊꯣꯔꯥꯏ ꯃꯆꯥꯁꯥ, ꯅꯣꯏ ꯑꯩꯒꯤ ꯆꯩꯁꯨꯁꯤꯅꯅꯦ ꯅꯝꯌꯥꯡꯗꯨꯗ ꯁꯥꯟꯊꯒꯦ꯫ ꯊꯣꯏꯕꯤꯅ ꯏꯆꯦ ꯅꯤꯡꯊꯤꯕꯤ, ꯃꯣꯏ ꯏꯄꯨ ꯇꯣꯃꯥꯁꯦ ꯆꯩꯁꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯑꯦ꯫ ꯍꯣꯏꯅꯦ, ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯑꯩꯈꯣꯏꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏꯅꯦꯕ ꯃꯥꯒꯤꯁꯦ꯫ ꯍꯩ ꯈꯣꯏꯗꯣꯝ, ꯇꯣꯝꯕꯥ, ꯂꯥꯛꯑꯣꯍꯦ ꯆꯦꯜꯍꯧꯔꯁꯦ, ꯅꯣꯏ ꯆꯩ ꯆꯥꯖꯍꯧꯁꯅꯤ, ꯑꯩꯗꯤ ꯆꯦꯜꯂꯤꯍꯦ, ꯑꯁ ꯈꯣꯡꯁꯤꯁꯨ ꯅꯥꯕꯅ ꯂꯣꯏꯔꯦ꯫ ꯇꯣꯝꯕꯅ ꯍꯣꯏ ꯏꯆꯦ ꯅꯤꯡꯊꯤꯕꯤ, ꯂꯥꯛꯑꯣꯍꯦ ꯃꯌꯥꯝ, ꯅꯣꯏ ꯆꯩꯁꯨ ꯆꯥꯖꯅꯤ꯫ ꯈꯣꯝꯕꯅ ꯇꯣꯝꯕꯥ ꯍꯟꯗꯣꯛꯑꯣꯅꯦꯍꯦ ꯏꯖꯠꯃꯝꯁꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯕꯤꯅ ꯃꯥꯡ ꯊꯥꯡꯗꯨꯅ ꯃꯅꯤꯡ ꯇꯦꯛꯄ ꯃꯈꯩ ꯆꯦꯟꯈꯤ꯫ ꯇꯣꯃꯥꯜꯅ ꯍꯣꯏ ꯆꯦꯟꯈꯤꯅꯨ ꯉꯥꯏꯈꯣꯅꯦ, ꯅꯨꯄꯥ ꯊꯣꯔꯥꯏ ꯃꯆꯥꯁꯤꯡꯁꯤꯗꯤ ꯀꯌꯥꯗ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯕ ꯃꯆꯥ ꯃꯁꯨꯅ ꯌꯦꯡꯉꯨꯅꯦ, ꯀꯣꯟꯊꯣꯡ ꯆꯩꯒꯁꯦ ꯂꯣꯏꯅ ꯊꯨꯗꯦꯛꯑꯝꯃꯦꯕ꯫ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯅꯤꯡꯊꯤꯕꯤꯅ ꯃꯈꯣꯡ ꯃꯈꯨꯠ ꯏꯋꯥꯎ ꯋꯥꯎꯈꯩ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯅ ꯍꯩ ꯂꯨꯋꯥꯎꯕꯤ, ꯅꯪ ꯉꯁꯥꯏꯗꯤ ꯀꯥꯏꯗ ꯆꯠꯂꯨꯏ? ꯅꯈꯣꯡ ꯅꯈꯨꯠꯁꯤꯅꯒ ꯏꯋꯥꯎ ꯋꯥꯎꯔꯗꯅ ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯂꯧ? ꯅꯃꯥꯟꯅꯕ ꯄꯨꯝꯅꯃꯛꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯂꯩꯔꯦ, ꯑꯗꯨꯒ ꯅꯪꯅ ꯅꯈꯥꯒꯤ ꯑꯉꯥꯡ ꯈꯔꯒ ꯄꯨꯟꯗꯅ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯥꯅꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯇꯤꯟꯅꯗꯅ ꯂꯩꯌꯦꯕ, ꯏꯔꯣꯏ ꯂꯨꯋꯥꯎꯕꯤꯁꯤꯗꯤ꯫ ꯀꯩꯅꯣ ꯏꯃꯥ, ꯉꯁꯥꯏꯗꯤ ꯁꯥꯟꯅꯔꯨꯏꯅꯦ꯫ ꯁꯨꯃꯥꯏ ꯂꯩꯇ꯭ꯔꯗꯤ ꯀꯃꯥꯏ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯏꯈꯥꯒꯤ ꯑꯉꯥꯡꯈꯩꯒ ꯄꯨꯟꯗ꯭ꯔꯗꯤ ꯀꯅꯥꯒ ꯄꯨꯟꯗꯣꯏꯅꯣ? ꯑꯩꯒ ꯃꯥꯟꯅꯕ ꯏꯇꯥꯁꯤꯡꯗꯤ ꯑꯃꯠꯇ ꯁꯥꯟꯅꯃꯤꯟꯅꯁꯦꯁꯨ ꯌꯥꯗꯦ, ꯇꯣꯝꯕ ꯍꯣꯏ ꯈꯣꯏꯗꯣꯝ ꯍꯣꯏꯒ ꯁꯥꯟꯅꯔꯤꯅꯦ ꯑꯗꯨꯒꯤ꯫ ꯍꯩ ꯑꯄꯪ, ꯅꯇꯥ ꯃꯌꯥꯝꯅ ꯁꯥꯟꯅꯁꯤ ꯌꯥꯗ꯭ꯔꯤꯗꯣ, ꯍꯧꯖꯤꯛ ꯅꯣꯏꯁꯦ ꯂꯩꯁꯥꯕꯤ ꯂꯣꯏꯅ ꯐꯥꯔꯕ ꯑꯗꯨꯒꯤ, ꯈꯪꯉꯕ? ꯍꯧꯖꯤꯛꯄꯨ ꯀꯅꯥꯒꯤ ꯁꯥꯟꯅꯕ ꯃꯇꯝꯅꯣ? ꯅꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕ ꯅꯪꯅꯁꯨ ꯁꯥꯟꯅꯕ ꯀꯥꯏꯅ꯫ ꯃꯇꯥꯡ ꯑꯗꯨꯗ ꯉꯥꯟꯊꯣꯏꯁꯨ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯗꯨꯅ ꯏꯃꯨꯡꯗꯩ ꯊꯣꯛꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯅ ꯍꯩ ꯅꯪꯅ ꯀꯥꯏꯗꯨꯅ ꯑꯃꯨꯛ ꯁꯣꯝꯗ ꯑꯃꯐꯥꯎ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯔꯦ ꯍꯥꯏꯔꯒ ꯀꯗꯥꯏꯗꯅꯣ? ꯍꯣꯏ ꯃꯥ, ꯅꯌꯥ ꯅꯨꯄꯥ ꯎꯅꯔꯒꯦ ꯇꯧꯕ, ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯡꯈ꯭ꯔꯕꯣꯠꯅꯤ꯫ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯑꯩꯕꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯌꯨ ꯍꯥꯏꯔ ꯈꯪꯗꯦꯕ, ꯈꯔꯁꯨ ꯀꯣꯏꯊꯣꯛꯇ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥ? ꯏꯁ ꯃꯃꯥꯏ ꯑꯁꯤ ꯀꯌꯥꯗ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕꯅꯤ ꯌꯦꯡꯕꯅꯦ꯫ ꯍꯣ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄ ꯑꯣꯏꯔꯕꯗꯤꯅꯦ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗꯕ, ꯏꯆꯥꯗꯤ ꯅꯨꯡꯇꯤꯒꯤ ꯌꯨꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯅꯤ ꯈꯪꯗꯦꯗꯣ, ꯌꯥꯝꯅꯅꯦ ꯏꯔꯥꯡ ꯇꯧꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕ꯭ꯔꯕꯅꯦ, ꯅꯈꯣꯡꯗꯣ ꯊꯨꯗꯦꯛꯄꯤꯁꯅꯤꯍꯦ ꯑꯩꯅ꯫ ꯑꯁ ꯌꯥꯔꯦ ꯏꯃꯥ, ꯃꯤꯅ ꯆꯠꯂꯝ ꯈꯣꯠꯂꯝꯗꯥꯏꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯉꯥꯡꯅꯤꯡꯉꯥꯏ ꯃꯇꯝ ꯂꯩꯇ꯭ꯔꯕꯣ? ꯅꯤꯡꯊꯤꯕꯤ, ꯅꯪꯁꯨꯅꯤ, ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯦ, ꯍꯧꯖꯤꯛꯄꯨ ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯃꯤꯟꯅꯕ ꯃꯇꯝꯂꯣ? ꯅꯈꯣꯡ ꯅꯈꯨꯠꯀꯗꯣ ꯁꯦꯡꯅ ꯍꯥꯝꯗꯣꯛꯑꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯨ, ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯅꯥꯎꯗꯤ꯫ ꯂꯩꯃꯅ ꯏꯁ ꯍꯩꯇ꯭ꯔꯥ ꯃꯑꯣꯡꯒꯗꯤ, ꯃꯆꯤꯟꯁꯤꯗ ꯈꯔ ꯉꯥꯡꯖꯟꯅꯔꯝꯃꯒ ꯊꯣꯛꯈ꯭ꯔꯤꯁꯤ ꯌꯦꯡꯕꯅꯤ꯫ ꯍꯩ ꯂꯨꯋꯥꯎꯕꯤ, ꯅꯪꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ, ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯁꯦꯡꯅ ꯍꯥꯝꯗꯣꯛꯎꯔ ꯆꯠꯂꯨ,
chang khri yin de ne sak sing to hapu hanai chu bi sidi somdana khul adugi khongnang makhong aduda thabal amadi ngan thoi unarami thabalna ngan thoi nang sendak marakti mawong amai tau tau aina sum yengbada kaidorge nangbo ta thabal ai bu kaidorge hairisibo khangdi ahongba khara sum urakpa nangse hana ga yamanadri ta thabalgi wakhalna oirini da mi aidi keshum tawdi ko hoini ai ge wakhalna natraga nangna singbai homir ai ko ngawi he ado ta thabal noi gi yumdabu karam kanda sadoino noi hauji gi yumdudadi ai leiba talleba haina do mandiba thabal mabuk ningda tumin haji ish mana hauji leiri yumsina gayam fajaradana ai khoi duga yengnaruradi ai khoi giduna kharadi pharam mawongadi yam phajaba yumdaga leibi mongda musha aina sum nusidana tawbani masi ai hinbadi okak pamba jani he hayeng lauraka ayang wadoi poni ai khangiba karino ta thaba mina hangi sidi khumdi noi yomda karam kanda sadoino hairaga nganthoi haujikse sel khara chili tawbani khara leira soidana saradoini yombu kai maru oridi nungsibudu natro nangna yum adai sel adu ada tawli aigadi kaisu khandabra khangdiba khalli kaino ta thabalgi so adunabu hayengwa ai noida leibagi natro sanari wari se ada aidi khara nungai ai phana lainingba haitare asumna anidu unarami nganthoi mina haiba wa lawba nupi amakhakni ahenba sel paibada ngawba koina khangnarakpa thabalgi mawong matawsida ahenba wakhal langphang khalibani nganthoi handak maraksi nongma namitni nganthoi mata thoinu amadi leiranga punna singju saminari thoinuna ita leirang nangi handak khangnaba nupadadi siaga yam pai haina tai adagi lausingga yam lei hai tumbra chummi ita thoinu nangni kanana haidana khangino noiga somda thingnaram khiroi aisu noida wari se tamge tawrini aduro noi imana ine second bigi pot famda hairami aduda mina som hainabani ado wari duli ro taragi yam taningeba as ekhoi ma sidiba hoise aduburoita lawga yam lei hayi adagi hingkhol sambal ga do yam chawi hai yumga su yam phajana sai hai nupa so mathanda yawi hayi nongma ekhoi puna unaba thausi ngan thoina ita nangdi naraibak onthokna phakreda aikhoi gi laibak sidadi adubu manupa do thengna deba ayam chaida lairangna ho nangi sumatam yam lei kaino ina kaira khun manupa kaide kai leigi koi thi thi ui bema hauji matam dabu lairabu nupa na kai doino thoinuna ita laira ita ngan thoi gi su ta thaba leiri aduna ai gi su sel thom pai manupa amta sembiyu he nata gi soidana lairangna hoi de he semtok sungai kainu itagi bo aigi khangnaba nupada ada magi sel paiba marup kana kana leige haidana hangaki asi haiduna mata ahumdu nok noktuna singju aduba charami nongmagi numitni nganthoi chak adubu thongi chak thongine tawribadusu machi machi mangduna leiribani nganthoi ta thabal hoisinane sel thumse khara hek pairadi phadawni megi mamangsida aidi othokna tale oiba ngahan ita lairangi nupado sel thum yamna pai haidaine adagi yumga yam phajana sai haine as khangdai ko ka ngawi oiba laimana hai nganthoi sak chi jaga karinia jaga ka bagi manam sina a mangal phau yauri aduga manakta chak thongliba man tumina umduna leiradan karino nang bu ngawra bro ha hoine ai chak thongi ko kawi he asi haiduna chaphodu thangdagi tawi poesire oi ma as kanagi wakaldano nangna chak jaga kabaga khangdibasibo nate kanagi wakaldano ba paningi bana yumduga tawthorai bana wongna tawdugadi chanaroi ni be manangama as ima sidi ngangkhre nate songangaga jaga kabase amu pharakadra ba haijingan be nachin do khumdai charuknya ima sina ngangi slaushi loibe ma kanar chak to mung nongna thongna bato adugi chak to chaba yaroi as ai ba hojik bo muk chak thong gi do tawsibo talli ya sengba ai di kwa ai hairi basini asumna matam su khara hauki ngan thoisu thabal dagi mamai lei thokpa khara khara hauri somda thabal gi yumdani thabal gi mama chawbina chak loire haiduna macha nupa bu kawba thoklei thabal wakhal khalli kari no ne handak marak sibu ngan thoisibu nupa topu ga koira jala koira moida ma so su kuina khangnaraga
ꯑꯗꯨꯒ ꯀꯩꯒꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯎꯅꯁꯦ ꯍꯥꯏꯔꯁꯨ ꯂꯩꯊꯣꯛꯏꯕ ꯂꯩꯊꯣꯛꯄ ꯑꯣꯏꯔꯝꯃꯣꯏꯗ ꯃꯤ ꯊꯕꯛ ꯆꯤꯟꯕ ꯑꯣꯏꯔꯝꯅꯤꯗ ꯑꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯗꯨꯒꯗꯤ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯋꯥ ꯑꯃꯗꯤ ꯂꯩꯔꯤ ꯆꯥꯎꯕꯤꯅ ꯏꯕꯨꯡꯉꯣ ꯍꯩ ꯊꯥꯕꯜ ꯆꯥꯛ ꯂꯣꯏꯔꯤꯅꯦ ꯅꯪꯕꯣ ꯏꯕꯨꯡꯉꯣ ꯍꯩꯃꯥ ꯑꯦ ꯍꯩ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯏꯃꯥ ꯈꯪꯄ꯭ꯔꯦ ꯈꯪꯉꯦ ꯏꯃꯥꯒꯤꯁꯤꯕꯨ ꯅꯆꯥꯁꯤ ꯀꯪꯍꯜꯂꯒ ꯍꯜꯂꯒꯦ ꯍꯥꯏꯔꯣ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯀꯔꯤꯅꯣ ꯅꯪꯅ ꯁꯟꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯃꯒ ꯃꯃꯥꯏ ꯃꯄꯥꯗꯨꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯕꯗꯨꯕꯣ ꯅꯠꯇꯦ ꯁꯟ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅꯒ ꯎꯔꯨꯔꯕ꯭ꯔꯣ ꯍꯣꯏꯅꯦ ꯑꯩꯁꯤꯁꯨ ꯁꯟ ꯃꯃꯥꯏ ꯃꯄꯥꯁꯤ ꯃꯃꯥꯡꯁꯤꯗ ꯆꯞ ꯆꯥꯅ ꯐꯝꯃꯒ ꯑꯣꯟꯊꯣꯛꯄ ꯅꯠꯇꯦ ꯏꯃꯥꯅ ꯑꯩ ꯀꯧꯕꯕꯨ ꯀꯩ ꯍꯥꯏꯒꯦ ꯍꯣ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕ ꯆꯥꯛ ꯆꯥꯔꯁꯤꯅ ꯀꯧꯕ ꯊꯣꯛꯂꯛꯄ ꯏꯃꯥꯗꯤ ꯑꯁ ꯑꯩ ꯆꯥꯛꯀ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯏꯃꯥ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯀꯌꯥ ꯄꯣꯛꯇꯦꯕ ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯅꯃꯥ ꯍꯅꯨꯕꯤ ꯑꯩꯅ ꯈ꯭ꯋꯥꯡꯒꯁꯦ ꯒꯦ ꯂꯥꯎꯒꯩ ꯃꯁꯤꯗꯩꯁꯤꯗ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯊꯣꯡꯕꯁꯦ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ ꯏꯆꯥꯅ ꯈꯪꯅꯤ ꯏꯃꯧ ꯄꯨꯁꯤꯜꯂꯛꯄꯁꯨ ꯅꯠꯇꯦ ꯅꯃꯥ ꯍꯅꯨꯕꯤ ꯑꯩꯁꯦ ꯎꯛꯀꯥꯏ ꯇꯛꯄꯅꯦ ꯑꯣ ꯌꯥꯔꯦ ꯏꯃꯥ ꯆꯥꯔꯒꯦ ꯏꯃꯥꯒꯤ ꯉꯥꯡꯈ꯭ꯔꯒ ꯂꯦꯝꯅꯤ ꯈꯪꯗꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯏ ꯁꯣꯝꯗ ꯉꯥꯟꯊꯣꯏ ꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯤ ꯑꯗꯨꯕꯨ ꯀꯟꯅ ꯁꯨꯔꯤ ꯃꯅꯥꯎꯄꯤꯗꯨꯅ ꯏꯁꯤꯡ ꯍꯣꯜꯍꯜꯂꯤ ꯅꯤꯡꯊꯤꯕꯤꯒꯤ ꯃꯇꯨꯡ ꯏꯟꯕ ꯑꯉꯥꯡ ꯑꯅꯤ ꯑꯍꯨꯝꯗꯨꯁꯨ ꯅꯤꯡꯊꯤꯕꯤꯅ ꯏꯁꯤꯡ ꯍꯣꯜꯂꯤꯕꯗꯨ ꯉꯥꯏꯔꯤ ꯅꯤꯡꯊꯤꯕꯤꯅ ꯏꯆꯦ ꯑꯩ ꯋꯥꯕꯅ ꯁꯤꯔꯤ ꯉꯁꯥꯏꯗꯒꯤ ꯏꯁꯤꯡ ꯍꯣꯟꯕꯗ ꯈꯨꯠꯀꯁꯦ ꯂꯣꯏ ꯇꯠꯂꯦꯕ ꯏꯁ ꯀꯔꯤꯌꯥ ꯃꯆꯤꯟ ꯑꯁꯦ ꯀꯌꯥ ꯊꯤꯔꯨꯅꯤ ꯌꯦꯡꯉꯨꯅꯤ ꯏꯁꯤꯡ ꯕꯥꯔꯇꯤꯟꯗꯤ ꯑꯅꯤꯔꯛꯈꯛ ꯍꯣꯟꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯠꯇꯣꯏꯒꯤ ꯃꯈꯣꯡ ꯑꯁꯦ ꯊꯥꯡꯒꯠꯇꯅ ꯌꯥꯔꯣꯏꯀꯣ ꯑꯩ ꯄꯥꯈꯣꯟꯁꯤꯗꯧ ꯌꯥꯝ ꯋꯥꯠꯂꯤ ꯇꯣꯝꯕꯅ ꯏꯆꯦ ꯅꯤꯡꯊꯤꯕꯤ ꯅꯪ ꯉꯥꯏꯕ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯍꯧꯔꯝꯃꯒꯦ ꯍꯩꯇꯣꯝꯕ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯗꯧꯅ ꯅꯪ ꯉꯔꯥꯡ ꯅꯃꯥꯅ ꯅꯨꯔꯥ ꯇꯛꯇꯅ ꯏꯔꯨꯖꯕꯗꯣ ꯑꯩꯅ ꯉꯥꯏꯕꯤꯔꯤ ꯅꯠꯇ꯭ꯔꯥ ꯉꯥꯟꯊꯣꯏꯅ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯤꯡꯊꯤꯕꯤ ꯅꯪꯁꯨ ꯑꯉꯥꯡ ꯃꯌꯥꯝꯁꯤ ꯆꯠꯍꯟꯈ꯭ꯔꯣ ꯏꯆꯦꯒ ꯊꯕꯛ ꯇꯧꯗꯧ ꯌꯥꯝ ꯂꯩꯔꯤ ꯑꯁ ꯇꯜꯂꯤꯌꯦ ꯑꯩꯗꯤ ꯃꯤ ꯁꯥꯟꯅꯕ ꯆꯠꯆꯒꯦ ꯇꯧꯔꯒ ꯃꯇꯥꯡ ꯑꯗꯨꯗ ꯉꯥꯟꯊꯣꯏ ꯍꯣꯏꯒꯤ ꯃꯅꯦ ꯇꯥꯊꯣꯠꯇꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯩ ꯆꯪꯂꯛꯏ ꯉꯥꯟꯊꯣꯏ ꯃꯅꯦ ꯎꯕꯗ ꯍꯩꯃꯥ ꯏꯅꯦ ꯂꯥꯛꯏꯔꯣ ꯍꯣꯏꯅꯦꯍꯦ ꯏꯅꯦ ꯂꯥꯛꯏꯅꯤꯅꯦ ꯅꯃꯥ ꯍꯣꯏ ꯂꯩꯇ꯭ꯔꯣ ꯑꯃꯠꯇ ꯎꯗꯦꯅ ꯍꯩꯃꯥ ꯅꯤꯡꯊꯤꯕꯤꯌꯥ ꯀꯔꯤꯅꯣ ꯅꯪꯅ ꯐꯅꯁꯨ ꯃꯆꯥꯎꯏ ꯑꯗꯨꯒ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒ ꯏꯃꯣꯠꯈꯩ ꯂꯩꯔꯝꯃꯤꯁꯤꯅ ꯉꯥꯟꯊꯣꯏꯅ ꯑꯁꯨꯃꯥꯏ ꯁꯨꯝ ꯇꯧ ꯂꯩꯔꯕꯅꯤꯅꯦ ꯂꯩꯃꯅ ꯍꯩꯃꯥ ꯏꯅꯝꯃ ꯂꯥꯛꯏꯕ꯭ꯔꯣ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯤꯡꯊꯤꯕꯤꯗꯨ ꯃꯥꯒꯤ ꯑꯉꯥꯡ ꯃꯌꯥꯝꯗꯨꯒ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯛꯈꯤ ꯇꯥꯊꯣꯠꯅ ꯅꯣꯏꯒꯤ ꯈꯨꯟꯖꯤꯟꯁꯤꯗꯅꯦ ꯃꯤ ꯑꯃ ꯎꯅꯕ ꯂꯥꯛꯑꯝꯕꯅꯤ ꯑꯗ ꯌꯨꯝ ꯌꯧꯁꯤꯜꯂꯨꯔꯒꯦꯅ ꯍꯦꯛꯇ ꯂꯥꯛꯑꯕ ꯍꯣꯏ ꯅꯝꯃ ꯑꯗꯨꯗꯤ ꯆꯥꯛꯀ ꯆꯥꯔꯒ ꯍꯣꯔꯦꯟ ꯇꯞꯅ ꯍꯜꯂꯣ ꯍꯩꯉꯥꯟꯊꯣꯏ ꯅꯪ ꯐꯤꯒꯗꯨ ꯀꯣꯟꯅ ꯁꯨꯔꯣ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯨꯔꯣ ꯑꯗꯨ ꯏꯅꯝꯃ ꯀꯩ ꯍꯦꯟꯖꯥꯡ ꯆꯥꯅꯤꯡꯒꯦ ꯏꯅꯝꯃꯕꯣ ꯏꯅꯝꯃꯅ ꯆꯥꯅꯤꯡꯕꯗꯣ ꯍꯦꯛꯇ ꯊꯣꯡꯒꯦ ꯂꯩꯃ ꯆꯥꯅꯤꯅ ꯆꯥꯔꯗꯤ ꯌꯦꯟ ꯑꯍꯥꯎꯕ ꯑꯝꯇ ꯊꯣꯡꯉꯒ ꯆꯥꯁꯦ ꯀꯨꯏꯔꯦ ꯌꯦꯟꯒ ꯆꯥꯈꯤꯗꯕ ꯍꯣꯏ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯄꯥꯗꯣ ꯑꯁꯣꯏ ꯐꯥꯎꯕ ꯊꯣꯡꯅꯤ ꯍꯥꯏꯗꯅ ꯊꯣꯛꯈꯤꯕꯅꯤ ꯃꯥ ꯂꯥꯛꯑꯒ ꯁꯦꯝꯍꯜꯂꯒꯦ ꯑꯁꯨꯝꯅ ꯆꯥꯛ ꯍꯦꯟꯖꯥꯡ ꯑꯗꯨꯕꯨ ꯊꯣꯡꯉꯤ ꯇꯥꯊꯣꯠ ꯃꯃꯧ ꯅꯨꯄꯤ ꯉꯥꯟꯊꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯥꯟꯊꯣꯏ ꯅꯪꯕꯨ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯅꯪꯒꯤ ꯊꯥꯕꯜ ꯍꯥꯏꯕꯗꯨꯒ ꯈꯪꯅꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯐꯥꯎ ꯍꯣꯏꯅꯦ ꯈꯪꯅꯔꯤ ꯍꯥꯏꯇꯥꯔꯦ ꯍꯩ ꯑꯄꯪꯕꯤ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯄꯪꯉꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯗ ꯂꯩꯔꯒ ꯅꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯕ ꯉꯝꯗꯅ ꯂꯦꯜꯂꯒꯦ ꯍꯥꯏꯔꯣ ꯅꯪꯕꯣ ꯈꯪꯗꯦꯗꯩꯅꯦ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯋꯥꯈꯜꯒ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯍꯩ ꯑꯗꯨꯝꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯑꯗꯨꯏ ꯁꯔꯨꯛ ꯏꯅꯦꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯐꯕ ꯁꯦꯜꯒ ꯌꯥꯝ ꯄꯥꯏꯕ ꯑꯃ ꯁꯦꯝꯂꯛꯀꯦ ꯏꯃꯧꯅ ꯍꯌꯦꯡ ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯅꯕ ꯏꯅꯦ ꯁꯦꯝꯂꯛꯀꯦ ꯀꯥꯟꯅꯗꯦ ꯅꯪꯒꯤ ꯊꯥꯕꯜ ꯍꯥꯏꯕ꯭ꯔꯥ ꯀꯩ ꯃꯉꯥꯜꯗ ꯌꯥꯎꯗꯕ ꯅꯨꯄꯥꯗꯣ ꯀꯥꯏꯅꯈ꯭ꯔꯣ ꯌꯥꯔꯦ ꯑꯁꯨꯝꯅ ꯃꯅꯦ ꯇꯥꯊꯣꯠꯀꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯉꯥꯟꯊꯣꯏ ꯃꯄꯨꯛꯅꯤꯡꯗ ꯍꯥꯟꯅꯗꯩ ꯍꯦꯟꯅ ꯃꯋꯣꯟ ꯈꯜꯂꯛꯏ ꯃꯅꯦꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯐꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯈꯣꯝꯕ ꯃꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯊꯥꯕꯜꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯩ ꯆꯪꯉꯛꯏ ꯈꯣꯝꯕꯅ ꯏꯔꯨꯖꯔꯤꯅꯦ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯏꯇꯥꯎ ꯏꯔꯨꯖꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯁꯔꯨ ꯆꯥꯃꯤꯔꯣ ꯏꯇꯥꯎꯒꯤꯗꯨꯕꯣ ꯁꯔꯨꯒꯤ ꯁꯔꯨ ꯉꯥꯛꯇ ꯁꯔꯨ ꯄꯣꯂꯥꯡꯉꯣꯏ ꯇꯧꯔꯗꯅ ꯈꯣꯝꯕꯅ ꯍꯦꯔꯥ ꯏꯇꯥꯎ ꯅꯪꯒꯤꯗꯨꯗꯤ ꯃꯤ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯏꯗ ꯑꯩꯅ ꯏꯌꯥꯡ ꯈꯔ ꯀꯪꯕꯁꯤꯗ ꯎꯁꯤꯠꯇꯕ ꯅꯠꯇꯦꯗ ꯏꯇꯥꯎ ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯃꯤꯉꯣꯟꯗ ꯍꯪꯉꯕꯁꯨ ꯑꯗꯨꯝ ꯍꯥꯏꯔꯅꯤ ꯉꯍꯥꯟꯈꯩ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯉꯨꯗꯦ ꯏꯇꯥꯎꯅ ꯐꯨꯔꯤꯠꯀ ꯂꯤꯠꯇꯅ ꯏꯔꯨꯖꯕꯁꯤꯗꯤ ꯁꯔꯨ ꯆꯥꯝꯕꯗꯤ ꯀꯌꯥꯗꯤ ꯃꯥꯟꯈ꯭ꯔꯦ ꯏꯁ ꯃꯤꯅ ꯅꯦꯠꯈꯥꯏꯕꯤꯔꯝꯕꯒꯤ ꯀꯣꯟ ꯑꯞꯀꯣꯞꯄ ꯃꯥꯟꯕ ꯅꯪꯅꯁꯨ ꯑꯩꯕꯨꯗ ꯎꯁꯤꯠꯇꯕ ꯅꯪꯅ ꯀꯌꯥꯝ ꯐꯤꯕꯝ ꯃꯨꯔꯇꯤ ꯆꯨꯝꯃꯗꯅ ꯌꯥꯔꯤꯁꯤ ꯏꯇꯥꯎ ꯐꯥꯒꯤ ꯉꯥꯏꯍꯥꯛ ꯇꯧꯕꯅꯤ ꯑꯩ ꯍꯟꯗꯛꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯥꯛꯀ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯕ ꯀꯨꯏꯔꯦ ꯈꯣꯝꯕ
ꯃꯇꯥꯎꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯅꯇꯥꯎꯗꯤ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯅꯣ ꯏꯇꯥꯎꯒꯤꯕꯨ ꯅꯇꯥꯎ ꯁꯥꯐꯕ ꯑꯃ ꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯂꯥꯛꯏꯕꯁꯦ ꯉꯥꯟꯊꯣꯏꯗꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯅꯣ ꯃꯩꯇꯧ ꯇꯧꯕ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕꯁꯨ ꯀꯌꯥ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯥꯗꯦ ꯉꯁꯤꯗꯤ ꯃꯣꯏꯔꯣꯝ ꯇꯝꯗ ꯆꯠꯂꯨꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯉꯥꯟꯊꯣꯏꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯍꯪꯗꯅ ꯂꯩꯔꯅꯨ ꯑꯗꯨꯏ ꯁꯔꯨꯛ 이루ꯖꯕꯗꯣ ꯀꯣꯛ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨꯒ ꯃꯣꯏꯔꯣꯝꯗ ꯆꯠꯂꯨꯁꯤ ꯅꯪꯒꯤ ꯅꯨꯄꯤꯗꯧꯅ ꯅꯥꯟꯗꯅ ꯇꯛꯇꯅ ꯂꯩꯔꯤꯕꯗꯣ ꯀꯣꯟꯅ ꯇꯧ ꯊꯦꯡꯈꯤꯕ ꯇꯥꯔꯤꯕ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯐꯠ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯑꯁꯨꯝꯅ ꯊꯥꯕꯜ ꯑꯃꯗꯤ ꯈꯣꯝꯕ ꯉꯥꯟꯊꯣꯏ ꯍꯣꯏ ꯈꯨꯜꯗ ꯂꯥꯛꯇꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯉꯥꯟꯊꯣꯏꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯄꯥꯎꯗꯤ ꯆꯦꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯑꯝꯗꯦ ꯊꯥꯕꯜ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯍꯦꯟꯅ ꯂꯥꯡꯇꯛꯅꯕ ꯍꯦꯜꯂꯛꯏ ꯈꯣꯝꯕꯅ ꯏꯇꯥꯎ ꯅꯣꯏꯒꯤ ꯉꯥꯟꯊꯣꯏꯗꯨꯕꯨ ꯊꯣꯛꯂꯛꯈꯤꯗ꯭ꯔꯣ ꯉꯁꯤꯒꯤ ꯊꯣꯛꯂꯛꯇꯧꯕ ꯃꯥꯟꯗ꯭ꯔꯦꯗ ꯑꯩꯗꯤ ꯀꯨꯏꯔꯦꯕ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯦ ꯊꯣꯛꯂꯛꯀꯅꯤꯗ ꯃꯥ ꯉꯥꯟꯈꯩꯗꯤ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕꯗ ꯍꯔꯥꯎ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅꯤ ꯉꯁꯤꯗꯤ ꯀꯩꯗꯧꯔ ꯆꯠꯅꯣ ꯈꯪꯗꯦꯅꯦ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯂꯝꯄꯥꯛꯇ ꯑꯉꯥꯡ ꯃꯌꯥꯝꯒ ꯁꯥꯟꯅꯔꯤꯕ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯗꯨ ꯍꯦꯛ ꯎꯔꯨꯔꯤ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯤꯕꯤ ꯀꯩꯅꯣꯍꯦ ꯃꯤ ꯁꯥꯟꯅꯔꯤꯁꯤ ꯎꯗ꯭ꯔꯣ ꯄꯀꯧꯗ ꯀꯧꯔꯤꯗꯨꯕꯨ ꯉꯥꯎꯕ꯭ꯔꯣ ꯎꯏꯌꯦ ꯑꯗꯣ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯅꯪ ꯅꯣꯏ ꯆꯦꯗꯣ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯛꯀꯦꯔꯥ ꯉꯝꯗ꯭ꯔꯦ ꯅꯪꯅ ꯀꯧ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯀꯧꯔꯒꯗ꯭ꯔꯣ ꯑꯩ ꯁꯥꯟꯅꯔꯤꯁꯦ ꯅꯃꯤꯠꯇ ꯎꯗ꯭ꯔꯣ ꯅꯤꯡꯊꯤꯕꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯝꯇ ꯀꯧꯕꯤꯔꯣ ꯁꯣꯝꯕ ꯑꯗꯨꯗꯤ ꯁꯤꯡꯖꯨ ꯂꯨꯄꯥ ꯑꯃꯒꯤ ꯂꯩꯕꯤꯒꯦꯔꯥ ꯍꯣꯏꯅꯦ ꯂꯩꯕꯤꯒꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯃꯈꯩ ꯂꯩꯕꯤꯒꯦꯕ ꯑꯩ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯝꯇ ꯍꯥꯏꯔꯨꯁꯣꯕ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯤꯕꯤꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯏꯆꯦꯗꯣ ꯃꯥ ꯊꯣꯛꯂꯛꯄ ꯇꯜꯂꯦꯌꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯀꯅꯣ ꯍꯥꯏꯔꯦ ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯦꯁꯨ ꯍꯥꯏꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯕꯜ ꯉꯁꯥꯏꯗꯩ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯕꯗꯨ ꯑꯔꯦꯝꯕ ꯇꯥꯔꯦ ꯈꯟꯅ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯕ꯭ꯔꯥ ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯑꯁ ꯀꯗꯥꯏꯅꯣ ꯁꯦꯜꯗꯣ ꯄꯤꯔꯛꯑꯣ ꯁꯤꯡꯖꯨ ꯆꯥꯔꯨꯔꯒꯦ ꯁꯦ ꯈꯣꯝꯕ ꯃꯇꯥꯎꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗꯣ ꯎꯕꯗ ꯑꯁꯨꯝꯅ ꯊꯦꯝꯖꯤꯜꯂꯛꯏ ꯏꯇꯥꯎ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯤ ꯉꯁꯤꯒꯤꯗꯤ ꯍꯜꯂꯁꯤ ꯊꯦꯡꯉꯤ ꯅꯣꯡꯃꯃꯨꯛ ꯂꯥꯛꯁꯤ ꯑꯁꯨꯝꯅ ꯉꯥꯟꯊꯣꯏꯅ ꯊꯣꯛꯂꯛꯑꯣ ꯌꯥꯗ꯭ꯔꯕꯗ ꯊꯥꯕꯜ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯇꯊꯣꯠꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯉꯥꯟꯊꯣꯏꯕꯨ ꯊꯦꯝꯂꯝꯃꯤ ꯉꯥꯟꯊꯣꯏ ꯃꯥꯗꯤ ꯃꯕꯨꯛꯅꯤꯡ ꯇꯁꯦꯡꯅ ꯑꯣꯟꯈ꯭ꯔꯤ ꯊꯥꯕꯜꯗꯒꯤ ꯂꯥꯞꯊꯣꯛꯑꯒꯦ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯅꯦꯅ ꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯍꯜꯂꯝꯃꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯃꯅꯦꯅ ꯁꯤꯟꯕ ꯅꯨꯄꯥ ꯈꯥꯕꯒ ꯃꯈꯣꯏ ꯑꯅꯤ ꯅꯝꯗꯨꯅ ꯆꯦꯜꯍꯜꯂꯝꯃꯤ ꯊꯥꯕꯜ ꯉꯁꯤꯁꯨ ꯉꯥꯟꯊꯣꯏꯒꯤ ꯋꯥ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯣꯏꯕꯅ ꯉꯥꯟꯊꯣꯏꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯉꯥꯟꯊꯣꯏꯅ ꯊꯣꯛꯂꯛꯑꯣ ꯌꯥꯔꯣꯏ ꯈꯪꯕꯅ ꯉꯥꯟꯊꯣꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯑꯣꯏꯅ ꯂꯥꯛꯑꯝꯃꯤ ꯀꯅꯥꯁꯨ ꯊꯣꯛꯂꯛꯄ ꯎꯗ꯭ꯔꯕꯗ ꯑꯉꯥꯡ ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯉꯥꯟꯊꯣꯏꯕꯨ ꯀꯧꯊꯣꯛꯑꯝꯃꯤ ꯉꯥꯟꯊꯣꯏꯁꯨ ꯊꯥꯕꯜꯅ ꯃꯥꯕꯨ ꯑꯁꯨꯝ ꯎꯅꯔꯁꯦ ꯍꯥꯏꯔꯛꯑꯅꯤ ꯈꯪꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯈꯟꯗꯨꯅ ꯊꯣꯛꯂꯛꯑꯝꯃꯤ ꯇꯥ ꯊꯥꯕꯜ ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯑꯩꯅ ꯂꯥꯛꯑꯅꯨꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯉꯥꯟꯊꯣꯏ ꯅꯪ ꯍꯥꯏꯔꯤꯗꯨꯕꯨ ꯅꯪꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯌꯥꯔꯗ꯭ꯔꯣ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯀꯩꯅꯣ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕ ꯑꯃ ꯍꯥꯏꯅꯁꯦ ꯍꯥꯏꯗꯅ ꯑꯩ ꯅꯣꯏ ꯊꯣꯡꯒꯥꯜꯁꯤꯗ ꯂꯥꯛꯏꯕꯅꯤ ꯍꯣꯏ ꯇꯥ ꯊꯥꯕꯜ ꯑꯩꯁꯨ ꯉꯁꯤ ꯅꯪꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯏꯕꯅꯤ ꯀꯔꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯕ ꯀꯩꯅꯣ ꯉꯥꯟꯊꯣꯏ ꯅꯪ ꯈꯜꯂꯤꯁꯤꯕꯣ ꯀꯔꯤ ꯃꯔꯝꯒꯤ ꯑꯔꯣꯏꯕ ꯑꯣꯏꯗꯣꯏꯕ ꯑꯩ ꯂꯨꯍꯣꯡꯗꯣꯔꯦ ꯇꯥ ꯊꯥꯕꯜ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯁꯨ ꯂꯦꯞꯅꯈ꯭ꯔꯦ ꯃꯊꯪ ꯊꯥꯗꯅꯤ ꯇꯥ ꯊꯥꯕꯜꯒꯤꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯔꯣ ꯑꯩꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄꯤꯔꯣ ꯀꯔꯤꯅꯣ ꯉꯥꯟꯊꯣꯏ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝꯁꯤꯕꯣ ꯑꯣ ꯑꯁꯤꯒꯤꯔ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯈꯤꯕꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕꯒꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯇꯁꯦꯡꯅ ꯍꯥꯏꯌꯣ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯅꯕ ꯃꯐꯝ ꯊꯤꯖꯕꯅꯤ ꯇꯥ ꯊꯥꯕꯜ ꯁꯦꯜ ꯊꯣꯛꯇꯕ ꯅꯉꯣꯟꯗ ꯂꯩꯔꯒ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ ꯐꯔꯦ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯃꯤꯅ ꯎꯔꯒ ꯌꯥꯝ ꯐꯖꯔꯔꯣꯏ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯈꯣꯏꯔꯣꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯤꯔꯅꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯉꯥꯟꯊꯣꯏ ꯊꯥꯕꯜꯅ ꯋꯥ ꯑꯃꯐꯥꯎ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯆꯪꯈꯤꯕ ꯉꯥꯟꯊꯣꯏꯕꯨ ꯌꯦꯡꯗꯨꯅ ꯅꯤꯡꯉꯝꯗꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯋꯤ ꯊꯥꯕꯜꯒꯤ ꯊꯃꯣꯏꯗꯤ ꯉꯥꯟꯊꯣꯏ ꯃꯥꯅ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯕꯤꯔꯝꯃꯤ ꯉꯁꯤꯗꯤ ꯊꯥꯕꯜ ꯉꯥꯟꯊꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯅꯐꯝ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯇꯅ ꯇꯥꯔꯛꯂꯤ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯥꯀꯟꯗ ꯑꯉꯥꯡꯁꯤꯡꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯅꯤꯡꯊꯤꯕꯤꯅ ꯍꯩꯇꯣꯝꯕ ꯍꯥꯏꯕ ꯅꯨꯡꯃꯥꯟꯕ ꯌꯥꯔꯦ ꯅꯪ ꯉꯁꯥꯏꯗꯒꯤ ꯃꯤꯅꯝ ꯆꯥꯕ꯭ꯔꯥ ꯍꯥꯏꯕꯨꯅꯦ ꯅꯟꯅ ꯑꯐꯟꯕ ꯑꯅꯤꯗꯣ ꯆꯤꯡꯊꯠꯆꯅꯤꯍꯦ ꯉꯁꯤ ꯑꯩ ꯁꯥꯎꯔꯛꯇꯅ ꯇꯣꯝꯕꯅ ꯀꯩꯅꯣ ꯏꯆꯦ ꯅꯤꯡꯊꯤꯕꯤ ꯑꯩ ꯃꯤꯅꯝ ꯆꯥꯗꯦꯅꯦ ꯈꯪꯂꯕ꯭ꯔꯥ ꯃꯥꯅ ꯀꯩ ꯈꯪꯗꯅ ꯊꯣꯏꯕꯤꯅ ꯏꯆꯦ ꯅꯤꯡꯊꯤꯕꯤ ꯇꯣꯝꯕꯁꯦ ꯃꯆꯤꯟ ꯌꯥꯝ ꯊꯤꯕꯅꯤ ꯅꯍꯥꯟꯃꯨꯛꯁꯨ ꯃꯥꯅꯅꯦ ꯃꯤꯅꯝ ꯆꯥꯔꯤꯕ ꯑꯩꯅ ꯆꯥꯗꯦ ꯍꯥꯏꯔꯒ ꯅꯣꯏ ꯑꯩꯈꯣꯏ ꯏꯃꯥꯗ ꯍꯥꯏꯗꯣꯛꯀꯦ ꯈꯪꯅꯤꯕ ꯅꯣꯏ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯇꯣꯝꯕ ꯅꯪ ꯃꯇꯧ ꯇꯧꯔꯕꯗꯤ ꯁꯥꯟꯅꯕꯒ ꯌꯥꯎꯍꯜꯂꯣꯏꯗꯕꯅꯤ ꯅꯤꯡꯊꯤꯕꯤꯒꯤ ꯃꯑꯣꯡꯁꯦ ꯎꯕꯗ ꯉꯁꯥꯏꯗꯩ ꯊꯃꯣꯏ ꯀꯥꯏꯅ ꯂꯩꯔꯝꯕ ꯄꯥꯈꯪ ꯃꯍꯥꯛꯁꯨ ꯃꯁꯥ ꯈꯪꯗ ꯃꯣꯃꯣ ꯅꯣꯛꯆꯔꯝꯃꯤ
ꯊꯥꯕꯜꯅ ꯀꯔꯤꯅꯣ ꯑꯩꯅ ꯃꯤꯅ ꯁꯥꯟꯅꯕꯁꯤ ꯎꯔꯒ ꯅꯣꯛꯂꯤꯁꯤꯅ ꯑꯩ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇ ꯅꯞꯇꯤꯟ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯃꯈꯩ ꯀꯞꯄꯣꯏꯗꯣ ꯑꯛꯄꯅꯤ ꯑꯩꯁꯨ ꯑꯁꯨꯝꯅ ꯉꯥꯟꯊꯣꯏꯅ ꯉꯁꯥꯏ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝ ꯍꯟꯕꯒꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯂꯤ ꯆꯠꯅ ꯆꯠꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯑꯒ ꯁꯦꯜ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯝ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯀꯩꯗꯧꯕꯩ ꯀꯞꯇꯣꯏꯕ ꯑꯗꯨꯗ ꯑꯩꯁꯨ ꯁꯦꯜ ꯇꯥꯜꯂꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯊꯤꯔꯒ ꯂꯦꯟꯅꯈꯤꯕ ꯈꯪꯅꯤ ꯑꯗꯣ ꯅꯨꯄꯤꯅ ꯀꯥꯏꯗꯦ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯈꯜꯂꯛꯄꯗ ꯉꯁꯥꯏ ꯂꯝꯄꯥꯛꯇ ꯁꯥꯟꯅꯍꯧꯕ ꯅꯤꯡꯊꯤꯕꯤꯕꯨ ꯅꯤꯡꯁꯤꯡꯉꯛꯏ ꯊꯨꯅ ꯃꯃꯥꯏ ꯂꯩꯇꯨꯅ ꯑꯃꯨꯛ ꯍꯜꯂꯛꯏ ꯂꯝꯄꯥꯛꯂꯣꯝꯗ ꯂꯥꯛꯇꯨꯅ ꯅꯤꯡꯊꯤꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯤꯕꯤ ꯅꯪꯕꯨ ꯁꯥꯟꯅꯔꯤꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅꯗꯣ ꯍꯪꯉꯤꯗꯣ ꯉꯁꯤꯗꯤ ꯏꯆꯦ ꯀꯧꯊꯣꯛꯑ ꯀꯥꯏ ꯍꯥꯏꯔꯛꯀꯅꯨꯀꯣ ꯏꯆꯦꯅ ꯌꯥꯝ ꯉꯥꯡꯉꯦꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯨꯏ ꯅꯣꯏ ꯏꯆꯦ ꯀꯧꯊꯣꯛꯑꯣꯅ ꯑꯗꯣ ꯅꯪꯕꯨ ꯌꯨꯝ ꯆꯪꯉꯗꯣꯏꯔꯣ ꯍꯣꯏ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯦ ꯌꯨꯝ ꯆꯪꯉꯒꯦ ꯇꯧꯕꯅꯤ ꯑꯁ ꯑꯗꯨꯗꯤ ꯅꯪ ꯅꯣꯏ ꯏꯆꯦꯅ ꯁꯣꯏꯗꯅ ꯐꯨꯕꯤꯈꯤꯕ ꯇꯥꯔꯤ ꯇꯧꯔꯤꯁꯦ ꯑꯦ ꯀꯩꯒꯤ ꯏꯆꯦꯅ ꯀꯩꯒꯤ ꯑꯩ ꯐꯨꯗꯣꯏꯕ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯗꯣ ꯅꯣꯏ ꯅꯆꯦꯗꯣ ꯌꯥꯝ ꯁꯥꯎꯍꯧꯕꯅꯤ ꯅꯣꯏ ꯅꯆꯦꯗ ꯅꯠꯇꯦ ꯅꯣꯏ ꯄꯥꯕꯁꯨ ꯑꯗꯩ ꯅꯣꯏ ꯏꯃꯥꯁꯨ ꯌꯥꯝ ꯁꯥꯎꯍꯧꯕꯅꯤ ꯅꯪ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯈꯣꯡꯂ ꯅꯈꯨꯠꯂ ꯑꯃ ꯇꯨꯔꯦꯛꯀꯅꯤ ꯍꯥꯏꯍꯧꯕꯅꯤ ꯑꯦ ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯃꯔꯣই ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯥꯏꯗ ꯂꯩꯔꯨꯗꯣꯏꯕ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯑꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯌꯥꯕ꯭ꯔꯣ ꯅꯪ ꯐꯨꯁꯨ ꯐꯨꯕꯤꯔꯣꯏ ꯑꯗꯒꯤ ꯑꯩꯗꯤ ꯅꯪꯒꯤ ꯉꯥꯃꯨꯛ ꯑꯍꯥꯎ ꯑꯍꯥꯎꯕꯁꯨ ꯌꯥꯝ ꯄꯤꯖꯗꯣꯏꯅꯤ ꯅꯍꯥꯟꯁꯨ ꯑꯩꯅ ꯄꯤꯖꯗ꯭ꯔꯥ ꯅꯤꯡꯊꯤꯕꯤ ꯏꯄꯪ ꯄꯪꯈꯩ ꯑꯍꯣꯏ ꯃꯣꯏ ꯃꯌꯥꯝꯅ ꯐꯨꯗꯣꯏ ꯁꯔꯨꯛ ꯅꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯍꯩꯉꯥꯟ ꯂꯩꯌꯨ ꯍꯧꯖꯤꯛ ꯂꯩꯒꯦ ꯑꯁꯨꯝꯅ ꯊꯥꯕꯜ ꯅꯤꯡꯊꯤꯕꯤꯕꯨ ꯊꯦꯝꯗꯨꯅ ꯃꯌꯨꯝꯗ ꯄꯨꯈ꯭ꯔꯤ ꯁꯣꯝꯗ ꯅꯤꯡꯊꯤꯕꯤꯅ ꯆꯦꯜꯂꯤꯕꯗꯨ ꯊꯥꯕꯜꯗꯅꯤ ꯈꯪꯂꯛꯄꯗ ꯉꯥꯟꯊꯣꯏ ꯃꯥꯗꯤ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯕꯅꯤ ꯃꯥꯒꯤꯁꯦ ꯑꯩꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯁꯨ ꯍꯣꯔꯦꯟ ꯌꯨꯝꯗ ꯊꯤꯜꯂꯛꯈꯤꯁꯅꯨ ꯈꯪꯉꯤꯕ ꯃꯥ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯃ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯏꯔꯥꯡ ꯌꯥꯝ ꯄꯥꯕ꯭ꯔꯥ ꯍꯥꯏꯕꯣ ꯑꯁꯨꯝꯅ ꯉꯥꯟꯊꯣꯏꯅ ꯐꯅ ꯁꯥꯎꯔꯕꯁꯨ ꯃꯃꯥ ꯃꯄꯥꯗꯤ ꯀꯩꯁꯨ ꯈꯪꯗꯕꯅ ꯆꯦꯜꯂꯨꯔꯕꯤ ꯃꯆꯥꯅꯨꯄꯤ ꯀꯨꯏꯅ ꯊꯝꯅꯤꯡꯗꯦ ꯍꯥꯏꯕꯗꯒꯤ ꯊꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯊꯣꯛꯑꯝꯃꯤ ꯁꯣꯝꯗ ꯊꯥꯕꯜꯒꯤ ꯏꯃꯨꯡꯗꯅꯤ ꯅꯤꯡꯊꯤꯕꯤꯗꯤ ꯒꯣꯔꯣ ꯒꯣꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯕꯜ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯉꯤ ꯅꯤꯡꯊꯤꯕꯤꯗꯤ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ ꯆꯥꯎꯕꯤꯅ ꯍꯩ ꯃꯧ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯅꯪꯕꯣ ꯏ ꯀꯩꯅꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯆꯥꯛꯁꯤ ꯅꯪꯅ ꯑꯣꯏꯅ ꯊꯣꯡꯉꯤꯔꯣ ꯃꯧꯗꯤ ꯀꯩꯗꯧꯔꯕ ꯅꯃꯧꯗꯣ ꯉꯥꯏꯍꯥꯛ ꯇꯨꯝꯖꯈꯤꯁꯅꯨ ꯍꯥꯏꯗꯅ ꯅꯆꯥꯅ ꯍꯦꯛꯇ ꯍꯣꯠꯅꯔꯕ ꯀꯔꯤꯅꯣ ꯏꯆꯥꯗꯤ ꯉꯟꯇꯥꯅ ꯃꯧ ꯅꯥꯎꯁꯨꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯉꯤꯅ ꯉꯟꯃꯟꯗ꯭ꯔꯣ ꯅꯪꯒꯤꯁꯤꯗꯤ ꯏꯕꯨꯡꯉꯣ ꯍꯣꯏ ꯃꯥ ꯅꯆꯥꯅ ꯑꯉꯥꯡꯅꯤꯅ ꯁꯨꯝ ꯉꯁꯤ ꯈꯛ ꯊꯣꯡꯕꯅꯤ ꯍꯌꯦꯡꯗꯩ ꯃꯥ ꯑꯗꯨꯝ ꯊꯣꯡꯍꯟꯒꯦ ꯌꯦꯡꯉꯣ ꯑꯗꯨꯕꯨꯗꯤ ꯍꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯃꯧ ꯑꯗꯨꯕꯨ ꯍꯧꯗꯣꯛꯄꯤꯔꯣꯗꯅ ꯆꯥꯛ ꯑꯁꯤ ꯆꯥꯅꯕ ꯅꯨꯄꯤ ꯇꯥꯕ꯭ꯔꯣ ꯍꯧꯒꯠꯂꯣ ꯊꯦꯡꯉꯤ ꯆꯥꯛꯀ ꯂꯣꯏꯔꯕꯅꯤ ꯑꯩꯅ ꯅꯁꯥ ꯁꯦꯡꯗꯣꯛꯑꯒ ꯆꯥꯛꯀꯗꯣ ꯆꯥꯅꯕ ꯇꯧꯔꯣ ꯆꯥꯛ ꯂꯣꯏꯔꯦꯕ ꯀꯔꯤ ꯌꯦꯟꯖꯥꯡ ꯊꯣꯡꯒꯦ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯕꯅꯤ ꯑꯗꯩ ꯀꯥꯡꯉꯧ ꯑꯃ ꯉꯧꯕꯅꯤ ꯍꯥꯎꯔꯗꯣꯏꯅꯤ ꯑꯩꯅ ꯊꯣꯡꯉꯕꯅꯤꯅ ꯅꯨꯄꯥ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯕꯤꯌꯨꯀꯣ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕꯁꯨ ꯍꯩꯇꯦꯕ ꯍꯩꯇꯕꯗꯣ ꯑꯗꯨꯗꯤ ꯍꯩꯅꯕ ꯇꯥꯛꯇꯣꯏꯅꯤ ꯁꯤꯗꯩꯗꯤ ꯅꯪꯁꯨ ꯊꯣꯡꯕ ꯇꯝꯅꯕ ꯑꯁꯨꯝꯅ ꯅꯤꯡꯊꯤꯕꯤꯕꯨ ꯊꯥꯕꯜ ꯑꯃꯗꯤ ꯆꯥꯎꯕꯤꯅ ꯇꯥꯛꯄꯤꯗꯨꯅ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯇꯝꯕꯤꯔꯝꯃꯤ ꯅꯤꯡꯊꯤꯕꯤꯁꯨ ꯃꯌꯨꯝꯗ ꯑꯉꯥꯡꯗꯧꯅ ꯄꯪꯂꯩ ꯂꯩꯔꯛꯑꯕꯁꯨ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯃꯅꯦꯝ ꯃꯄꯨꯔꯣꯏꯕꯕꯨ ꯀꯤꯅ ꯆꯠꯆꯔꯝꯃꯤ ꯃꯅꯦꯝꯅ ꯇꯥꯛꯄ ꯉꯥꯡꯕꯗꯨꯁꯨ ꯂꯣꯏꯅ ꯏꯟꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯉꯥꯟꯊꯣꯏꯁꯨ ꯈꯥꯕꯗ ꯂꯨꯍꯣꯡꯈ꯭ꯔꯤ ꯃꯇꯝ ꯈꯔꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯈꯥꯕꯗꯤ ꯌꯨꯗ ꯊꯛꯇꯨꯅ ꯉꯥꯎꯔꯒ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨꯁꯨ ꯍꯟꯅꯒ ꯌꯦꯡꯉꯝꯗꯦ ꯁꯣꯝꯗ ꯊꯥꯕꯜ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯁꯦꯜ ꯌꯥꯝꯅ ꯇꯥꯜꯂꯝꯃꯤ ꯅꯤꯡꯊꯤꯕꯤꯕꯨꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯊꯥꯕꯜꯅ ꯅꯨꯄꯤ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯍꯜꯂꯛꯑꯦꯅꯦꯍꯦ ꯇꯥꯔꯤ ꯃꯈꯣꯏꯗ ꯑꯩ ꯏꯃꯨꯡꯗ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯕꯅꯤ ꯀꯩ ꯍꯥꯏꯒꯦ ꯑꯩꯕꯨ ꯀꯧꯕꯤꯕꯕꯣ ꯁꯤ ꯅꯪꯒꯤ ꯐꯤ ꯑꯃ ꯂꯩꯔꯛꯄꯅꯤ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯩꯃꯥ ꯁꯤꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯃꯆꯨꯁꯤꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯆꯥꯎꯕꯤꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯤ ꯃꯃꯥ ꯑꯩꯒꯤꯗꯤ ꯅꯣꯡꯃꯇ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯂꯩꯕꯤꯔꯛꯄꯖꯥꯠ ꯅꯠꯇꯦ ꯇꯧꯔꯤꯁꯤ ꯍꯣꯏ ꯃꯥꯒꯤꯁꯨ ꯂꯩꯔꯛꯑꯦ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯇꯜꯂꯤꯍꯦ ꯑꯩꯒꯤꯁꯨ ꯂꯩꯔꯛꯑꯦꯕ ꯍꯣꯏꯅꯦ ꯌꯥꯝ ꯐꯖꯩꯅꯦ ꯁꯤꯗꯤ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯏꯃꯥꯅ ꯏꯆꯥꯗ ꯏꯃꯧ ꯂꯥꯛꯄꯗꯒꯤ ꯏꯆꯥꯁꯤ ꯃꯔꯝꯒ ꯌꯥꯝꯅ ꯃꯣꯛꯑꯕꯅꯤ ꯏꯃꯥꯗꯤ ꯍꯔꯥꯎꯕꯅ ꯏꯆꯥꯅ ꯁꯦꯜꯒ ꯇꯥꯟꯕꯁꯤ ꯎꯕꯗ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯕꯜꯅ ꯅꯨꯄꯤ ꯅꯪ ꯍꯣꯔꯦꯟ ꯑꯩꯒꯤ ꯐꯤ ꯑꯃꯣꯠꯄ ꯈꯔꯁꯦ ꯑꯝꯇ ꯁꯨꯗꯣꯛꯃꯨꯀꯣ ꯑꯩ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯀꯦꯕ ꯍꯣꯏ ꯐꯤꯗꯨꯕꯨꯗꯤ ꯁꯨꯕꯤꯔꯝꯒꯦ ꯑꯗꯣ ꯀꯩꯗꯧꯔꯕ ꯉꯥꯅꯨ ꯊꯣꯡꯕ ꯑꯍꯥꯎꯕꯗꯣ ꯌꯥꯝ ꯆꯥꯅꯤꯡꯕ ꯑꯗꯨꯒꯤꯕꯨ
ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪꯒꯤ ꯍꯣꯔꯦꯟ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯍꯥꯎꯅ ꯍꯦꯛꯇ ꯊꯣꯡꯕꯤꯒꯦ ꯅꯪꯅꯕꯨ ꯆꯥꯅꯤꯡꯉꯗꯤ ꯑꯁ ꯑꯁꯦꯡꯕ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯩ ꯐꯤꯁꯤꯡꯁꯦ ꯁꯨꯔꯨꯈꯤꯒꯦ ꯅꯤꯡꯊꯤꯕꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯊꯝꯕꯥꯜ ꯃꯄꯨꯛꯅꯤꯡꯗ ꯉꯥꯟꯊꯣꯏ ꯅꯪꯁꯦ ꯑꯉꯛꯄꯅꯤꯀꯣ ꯅꯪꯅ ꯑꯩꯕꯨ ꯍꯦꯛ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯅꯤ ꯑꯍꯦꯟꯕ ꯄꯥꯝꯗꯅ ꯑꯗꯨꯕꯨꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯅꯥꯎꯄꯤꯁꯤ ꯂꯧꯔꯦꯗꯅ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯕꯅꯦꯕ ꯑꯩꯁꯨ ꯑꯦꯔꯥ ꯑꯣꯟꯊꯣꯛꯄ ꯑꯩꯁꯨ ꯀꯣꯏꯅꯔꯝꯕ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯏꯆꯦꯅꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕ ꯍꯧꯅꯗꯦ ꯀꯥꯟꯅꯗꯦ ꯊꯕꯛꯁꯦ ꯈꯔ ꯉꯟꯅ ꯆꯠꯂꯒ ꯈꯔ ꯉꯟꯅ ꯍꯜꯂꯛꯅꯕ ꯍꯣꯔꯦꯟꯗꯤ ꯏꯇꯨꯒꯤ ꯉꯥꯅꯨꯁꯨ ꯑꯃꯨꯛ ꯊꯤꯔꯨꯗꯣꯏꯅꯤ ꯑꯁꯨꯝꯅ ꯊꯥꯕꯜꯅ ꯅꯤꯡꯊꯤꯕꯤꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕ ꯃꯅꯤꯡ ꯊꯨꯡꯍꯜꯂꯝꯃꯤ ꯁꯣꯝꯗꯅ ꯈꯥꯕꯅ ꯉꯥꯟꯊꯣꯏꯕꯨ ꯌꯨ ꯉꯥꯎꯗꯨꯅ ꯐꯨꯕꯤꯕ ꯆꯩꯕꯤꯕ ꯌꯥꯝ ꯇꯧꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯉꯥꯟꯊꯣꯏ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯍꯣꯏ ꯏꯅꯦ ꯂꯩꯕ꯭ꯔꯣ ꯇꯥꯊꯣꯟꯅ ꯍꯣ ꯇꯥꯔꯦ ꯀꯅꯥꯅꯣ ꯍꯩꯃꯥ ꯉꯥꯟꯊꯣꯏ ꯏꯃꯧ ꯑꯣꯏꯔꯦ ꯀꯩ ꯂꯩꯒꯦ ꯅꯪꯕꯣ ꯏꯅꯦꯒꯤꯁꯤꯗ ꯂꯥꯛꯄꯗꯤ ꯅꯠꯇꯦ ꯅꯃꯥꯏ ꯅꯃꯤꯠ ꯀꯥꯗꯨꯅ ꯏꯄꯣꯝ ꯄꯣꯝꯗꯅ ꯗꯥꯛꯐꯝ ꯉꯥꯛꯇ ꯏꯅꯦꯒꯤꯁꯤꯗ ꯁꯨꯝ ꯆꯠꯊꯣꯔꯛꯄꯅꯤ ꯏꯅꯦꯅ ꯑꯩꯒꯤꯅꯦꯅ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅ ꯁꯦꯝꯕꯤꯈꯤꯕ ꯅꯌꯥ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯌꯦꯡꯉꯣ ꯏꯅꯦ ꯅꯃꯧꯁꯦ ꯐꯖꯗ꯭ꯔꯥ ꯅꯃꯧꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯩ ꯀꯩꯅꯣꯅꯦꯍꯦ ꯑꯩꯗꯤ ꯁꯦꯜ ꯄꯥꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯁꯤꯜꯂꯨꯕꯅꯤ ꯅꯤꯁꯥꯒ ꯌꯥꯝ ꯁꯤꯖꯤꯟꯅꯩ ꯅꯨꯄꯤ ꯑꯉꯥꯡꯅ ꯁꯨꯃꯥꯏꯅ ꯇꯧꯋꯤꯗꯤ ꯀꯅꯥ ꯈꯪꯖꯅꯤ ꯍꯥꯏꯒꯦ ꯅꯠꯇꯦ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ ꯋꯥꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯤꯡꯕ ꯇꯥꯕꯅꯤ ꯍꯦꯔꯥ ꯃꯥꯅ ꯏꯃꯧꯗ ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧ ꯌꯥꯕ꯭ꯔꯣ ꯏꯅꯦ ꯂꯥꯛꯀꯦ ꯑꯗꯨꯒ ꯏꯅꯦ ꯉꯥꯡꯒꯦ ꯈꯥꯕꯗꯣ ꯃꯥꯅ ꯑꯩꯒꯤ ꯏꯃꯧꯗ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧ ꯌꯥꯕ꯭ꯔꯗꯣ ꯏꯅꯦ ꯂꯥꯛꯑꯕꯁꯨ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨꯅꯤ ꯍꯦꯟꯅ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕꯅꯤ ꯑꯗꯨ ꯏꯅꯦ ꯑꯩ ꯆꯠꯂꯒꯦ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩ ꯃꯤꯋꯥꯃꯨꯛ ꯇꯥꯕ ꯇꯥꯔꯦ ꯍꯣꯏ ꯏꯅꯦꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯆꯠꯈꯤꯕ ꯃꯃꯧꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯤꯡꯊꯦꯝꯅ ꯃꯃꯥ ꯅꯃꯧꯒꯤ ꯅꯪꯅ ꯁꯦꯝꯕꯤꯕ ꯅꯌꯥꯗꯨꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯁꯦꯜꯒ ꯌꯥꯝ ꯄꯥꯏ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯈꯣꯏ ꯃꯄꯥ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤ ꯌꯥꯕ ꯅꯪꯅ ꯑꯍꯩ ꯑꯄꯥ ꯁꯥꯗꯅ ꯁꯤꯜꯂꯒ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯅꯪ ꯍꯟꯅꯨꯊꯪꯁꯤꯗ ꯆꯩ ꯌꯥꯝ ꯂꯩꯔꯕꯅꯤ ꯅꯪ ꯍꯣ ꯑꯩ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯃꯤꯒꯤ ꯅꯨꯄꯥ ꯁꯦꯝꯃꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯈ꯭ꯔꯔꯣꯏꯀꯣ ꯑꯩ ꯉꯥꯟꯊꯣꯏ ꯃꯥ ꯍꯧꯖꯤꯛꯇꯤ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯃꯅꯦꯗ ꯇꯥꯏꯅꯔꯨꯗꯧꯁꯨ ꯃꯁꯥꯅ ꯌꯥꯅ ꯆꯦꯟꯖꯈꯤꯕ ꯑꯣꯏꯕꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯅ ꯋꯥꯈꯜ ꯈꯜꯂꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯏꯁꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯤꯉꯣꯟꯗ ꯇꯥꯏꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯗꯨꯅ ꯁꯦꯜꯅ ꯃꯔꯨꯅꯤ ꯈꯟꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯄꯥꯝꯃꯨꯕꯒꯤꯅꯤ ꯊꯥꯕꯜꯕꯨ ꯑꯩꯅ ꯁꯦꯜ ꯄꯥꯏꯗꯦ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯨꯕ ꯑꯗꯨꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕꯁꯦ ꯋꯥꯁꯅꯨ ꯑꯩꯗꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯑꯩꯗꯤ ꯋꯥꯁꯅꯨ ꯑꯩ ꯈꯥꯡꯒꯦ ꯑꯁꯨꯝꯅ ꯃꯤꯒꯤ ꯋꯥ ꯂꯧꯕꯤ ꯁꯦꯜ ꯄꯥꯏꯕꯗ ꯉꯥꯎꯕꯤ ꯉꯥꯟꯊꯣꯏ ꯉꯁꯤꯗꯤ ꯃꯄꯨꯔꯣꯏꯕ ꯌꯨ ꯉꯥꯎꯕꯒꯤ ꯃꯅꯥꯛꯇ ꯋꯥꯅ ꯂꯦꯟꯈꯤ ꯑꯗꯨꯒ ꯀꯅꯥꯗꯁꯨ ꯂꯥꯜꯂꯨꯗꯕ ꯊꯥꯕꯜꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯈꯤ ꯑꯗꯨꯒ ꯅꯤꯡꯊꯤꯕꯤꯕꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯈꯤ